Vaktiba thokdok asina leikidraba amadi kibana maram oraga lanjingna duna leiriba ichal naw sing loinana ikhaba athauba to taja adum tang lojari maram aduna thauram asida saruk ya silent observation asibu ikoi ikoi welcome address TV na konbiriba hanuktada thongi jabaga loinana 2015 gi ngasai mauna puthorga potuga manadaba ato puram thula toineba aduna adu just a thought mau jati gi oinadi handa kasu Nagaland daga building ga torga sanga ai khabar da ubani I have to appreciate the people from the press thola kodo apaba pot amani haidana aduma thamge bazar se leibadagi akoi chinna akoi hanadi bazar je hawrpa matamda it was purely transactional ai sum wari sum ta hawda kan ai si athaubaga ngasai oja sana jawona hai de sum ta hawwe wani ko ahan ba pot se lakpa matamda sitkadra siloidra hai je pot si sitba sitaba yonba adugi wari da ngakala it was purely transactional yo thok yon jengi ko tongi tongoi adugi sum lakba hojikti adugi transactional kenosi dagi mi relationship fajana build tawre habdu ma ai chahi tara leptana torposida relationship build tawre aduna relationship akoi gi ngasai gi just transactional ore madagi mari hena pagalaga miga ani je relationship lakbase masina takodi noigi produce matam amata da poti sumang mangaroi habdu ma hairaga haidi poto lining rajo minung sidai leibi yorok to ne ba marakta aduna pot mangbagi wari simadi leiraroi aduna market se adum hingini have simaga tamaga swaida tense lage thank you